Eng Tappa Manipur ama Oihannaba Hotnabada Naga Echil-Inaosingi Achouba Thoudang Lei CM Pawasi Leipaki Maira Pause dagi Leikhidraba ngasi Senapati da pangthokadaba Robeni Kumaida Chief Minister N Birena Chief Guest oiduna saruk yanaba satpada Kuki singna namna taba Kangpokpi District fauduna satpa yaroi haiduna Kuki Zo Council na athingba thamkhe athingba sina maram oiduna Chief Minister na ngasi Senapati da pangthokadaba thauramasi helicopter da satuna mapung phana saruk yakhre Senapati District ki Asupur Robena Ground Punana Mai Village da pangthokiba tha asigi kun fauba sathagadaba natki oiba Robena ni 2024 kumai hogdokpagi thauramda CMN Birena hai manana chawkhot minadraba amadi amana amabui kai khumnadrabadi kaidawnungda chawkhotpa amadi tangdu leitaba lamdam ama oiba haibadu ngamloi haujik lamdam asida thogli bairang asigi waroisin ama puraknaba amadi Eng Tappa lamdam ama Oihannaba Hotnabada Naga Echil-Inaosingi Achouba Thoudang Lei haina Chief Minister N Birena phongdokhre mahakna makhatana hai irang ama thoglakpa matamda maikai anigi marakta sangtainaba puraknaba mi thaduna wari sanaba haibasi lai haktaktagi sanaduna lakle maram aduna hojik lamdam asida thogli bairang ase sangtainanaba honaba Naga Echil-Inaosingi mateng mathau tai aikhoi pumnamakna santi puraknaba honaminasi haikhe chawkhat thaurangi matangda palladuna Chief Minister na phongdokhibada Chingi District manga haibadi Senapati Chandel Tamenglong Ukhrul amadi Kangpokpida miyamna na layengda khudong saba phangananaba CT scan amadi MRI launabagi khulaising thamnaba thaurang paikhatle Imphal East District ki kaikonda lamdam asida khunda minariba laingangna sakhanglaba yalomi phurupsingi oiba Unity Mall ama sanaba thaurang leire madugi damak lupa crore chamaga nifu kaithokle mafam aduda yalomi phurupsingi oina stall amamam thamgane State asigi district headquarters singi lambi thong semgat sagatpagi thabak thauram sing paikhatpa hore haiba wafam sing phongdokhe ngasigi thauram aduda minister sing MLA sing amadi CSO singi luchingba sing amadi village chief sing saruk yakhe natki oiba jagoi isai yauba thauram kaya su pangthokhe Leikhidraba Amasung Fakhibasing mari Leinade PREPAK Pawasi Leipaki Maira Pause dagi Leikhidraba December 18 Leibak Pokpa numit ki nungthilda Thoubal SP ki conference hall da pangthokiba pawgi mifam amada Manipur Police Department ki DIG Range 2 gi Thaupuriba Jogesandra Haubijamna pawmisingda phongdokiba wafamsing adu semjin sajinba pumla lalaba amadi Manipur Police ki mahausadagi hainaduna laklaba chinthibagi hainabising adu nahaunana amuk mathi phonglakpani haina aina thingkhraba Manipur gi lalolub ama oiriba People's Revolutionary Party of Leipak PREPAK ki Department of Publicity and Propaganda gi Publicity Officer ki Thaupuriba mangal khuman na khuyek piduna press ta thadorokpa cherola man haire cherola sina Salungpham High School mayada Manipur Police Commando na haukiba December 10 thangja numit ki ayuk pung 8:30 rom tabada PREPAK ni haiduna nongmaina kaptuna hatkiba Thoubal khunawdagi Laisram Prem alias Loktak sahi 19 apokpa L Roman Singamade PREPAK ni haiduna faraba tai khulngakpa miyoi taruk hairok part 2 mayai leikai dagi khulngakpa Thoksom Momosna alias Sunny chahi nifuga mathoi apokpa TS Ibochau Kakching Khunau Tampak Mayum Lai leikai dagi khulngakpa Sarangthem Anan alias Malem chahi 30 taruk apokpa S Syam Singh Samram Maning leikai Mapi Laibung dagi khulngakpa Ningthaujam Karna alias Pisak chahi 28 apokpa N Ukil Singh Thinungai Kha Leikai dagi khulngakpa Ningthaujam Manoranjan Singh alias Khagemba chahi 12 apokpa N Singhajet Lamphel Sana Kaithel dagi khulngakpa Thongam Falguni alias Urikpa alias Khoithoi chahi 28 apokpa Leikhidraba TS Deven Singh amasung Lamphel Kombi dagi hojikna Khuyathong Polem Leikai machinda leiba khulngakpa Moirangthem Johnson alias Thauna chahi 12 apokpa M Kumar Singh hairiba miyoi sing asi PREPAK amasung masigi lanmi sanglup Red Army RA ga hiram amata da mari Leinade miyoi taret asi haukiba chahi gi May 3 dagi haurakiba kuki narco terrorist singna lamdam sida chatharagliba genocide amadi ethnic cleansing gi akanba landa sing asi dagi ngakthoknaba Leipak ki Kachin Koya dagi miyam hauraktuna akanba lantheng chathariba sida khulngakpa mawoina masagi sintha pangthoksabani haina lawi haire cherola sina hai ngallingai matam kumsing 1998-99 gi matamda Manipur Police Commando na makhoigi mapuna thauna fabagi mingda piba gallantry award kaya phangnabagi damak sasinaba khusemgi fakap kaya da lamdam sigi naujariba themthaki naha kaya bu lalaubani haijinduna mayumdagi faraga hatok piba loinana lamkhangda thengnaba miyoi kaya bu nongmaina kapsinduna
Khangu thakta punsi pikham nahanduna maitai janu kayagi punsibu lukra singda chalhankhiba kaya adugi matau handak tha ama ni asida tamlakle haire. Masigi khudamdi haukhiba December 13 ki numidang pung 8 aduaida Manipur Police ki Senior SP Combat Nectar Sanjan Bamna Jiribamgi Jakurador dagi kuki narco terroristing na faduna pukhiba misam taruk thadoknaba miyamgi khongjang sangsinbada saruk yariba jiri Kamranga mahiroi khundrakpa Athouba chahi kunmathoi apokpa ki ais tombi sing nongmaina kaptuna hatkhiba made Jiribam mahi khulendagi kaisam Bisan Singh chahi kunmapan apokpa Bijen Singhabuna asokapan nangankhiba sina chingba kaya nahuna na thoglakle haire ngarang nahanda amuk mahiroi premgi wathok amade khul ngakpa kaya lalobani haijinduna mathang faba haurakliba si Manipur Police ki ka hianba thawongne makhoina mathauna faraga chingi district sing da chatuna kuki narco terroristing na maningtam na sathariba thabak thauram sing asi makha sathan bigano loina na mayum makai mai thadok pikraba kangleisa kaya gi punsibu mahausa gi punsida hanjilana na Hotnabada akanba Thoudang lokpham thoi haire Cherola sina aroibada hairibadi Manipur Police Commando sing mikap thokpiro ipa mai haure khambi mai kallasi I masel onsina duna hatpagi thabak khudakta lepiro iramdam na mai hauna chaklaglaba nakhoidi Police Commando ni haiduna yauroidabagi maram leite nakhoina asigumba thogdoksing asi makhata na satharaklabadi kanglei miyamna nakhoigi nathakta achouba para ama tambirakani haibasi matam chupada ningsingba fagani haire